Pahalgam attack ki matungda Pakistan ke YouTube channel tara-tarukta Aranba pau sandokpagi India government na Athingba Thamkhre warep asi Jammu and Kashmir gi Pahalgam da terrorist attack amada miyoi 16 sikhibaga mari leinana kabunel oiba yaba pau I sing sandoi haina Home Minister gi recommendation singi matung ina lawkhibani Athingba thamliba platform sing asigi manungda Down News, Geo News, Raftar Bol News, Eri News, Sama TV amadi Suno News masigi mathakta Munif Farooq Umar Jima Asma Siraji amadi Ishrat Bati hairiba maming leidaba paumi sing YouTube ki channel su block tawkhre atopa Athingba thamliba account handle singi manungda Uzay Cricket the Pakistan reference Raji Nama amadi Sama Sports ni YouTube channel sing asida wahang oina lakpa sing asina provocative amasung community sensitive oina lawba yaba content sing sandokpaga loinana India gi army amasung security force sing da lan uhanabagi thawong sing amasung Aranba pau sing sandokli haina sarkar gi source na phongdorakhle masigi action asi terrorist sing na akanba attack amada miyoi 16 sihankhiba Pahalgam gi thodok adugi matungda yumlo na ba ani gi marakta lainariba mari sing sontharakpagi marakta tholakpani haina su palli India government ki senior official sing gi site ki BBC news ta formal oiba chithi amasu thakre haina palli chithi aduda India gi Pahalgam report ki matangda akanba warol su phongdokli amasung terrorist sing bu military haina su official sing na phongdokre